ngarang numitang pung mapan makhairom tabada thobal ningomam singam lerakta hek pungminaba manau no pana nongmaina kapada mayamba sire thoudok aduda laikhidraba mayamba gi maming sapam swaminath sahi 98 aduga mahak nongmaina kaplam liba manau pa gi mamingna sapam somorjit sahi 92 apopa gi mamingna sapam ibomsa kawe haide nongmaina kaplamba sapam somorjit police na phagat khre laikhidraba sapam swaminath na jenims ke miral sangda thamkhre mayamba sina thobal tomjing anandapur english school da oja oidibani aduga manau no paduna etem butta paisa hapa chatpa singi security oina leibani haide nakalamoromda manau no paduga manau no pi duga matai manau ani khanaba du khamlubada nongmaina kapkhibani haide Union Defense Minister Rajnathna Border Road Organization na paikhalakpa lupa crore lisingani chani kontra taruki project humdra manga sanga kre Nagaland Mizoram gi amamam yaurabasu Manipur gi yaudre haide wakta gi apunba CSO sing na primary health center thonglon sin kre doctor hospital gi lepham thokpa equipment leitabagi ni haide masina kwakta amadi masigi akoibda leiriba praja singda layingbada awaba mayokna re haide arambai tengol gi lusingpur korongan mukhumana sumna thamlakli madude non indigenous soiba ILPS card paiba miyoida mayum Panbi ningol singsu ILPS card paihanaba government da serol thajinduna honaragani natradi lamdam sigi nupi sing loksallaga mara tanaba voter sanna honare haina korongan mukhumana pongdorogle Licypriya na relic camp da leiba amadi land da laikhidraba singi masa masu sing lemna mahai tamhangadore malem gi saknai rabi climate and environmental activist Licypriya kangujamna handak Manipur da thoglaba kanokki lan asida laikhidraba imung manung ki masa masu sing amade relic camp da leiraba mahiro singi awangba thaki engineering nursing amade medical course sing lemna tamhanduna matik chaba miyoi amamam oinaba semgadore haidaba khudong chaba si lairaba imung ki masa masu sing da suphangangani haire khudong chaba si tongan ba professional course kaya MBBS, BDS, BSc Nursing, ZNM, NM, Bachelor of Physiotherapy, Bachelor of Pharmacy, Diploma in Pharmacy, BSc Optometry, BSc in Medical Laboratory Technology, BSc in Operation Theatre Technology, BSc in Anesthesia Technology, BSc in Emergency Medicine and Technology na singba singda shit ani Odisha gi Bhubaneswar da leiba High Tech Medical College and Hospital amade High Tech Engineering College singda khaktuna thamle haidebo course nga si tambada sel amata tingloi admission fee amati tuition fee Licypriya Foundation na thigani isagi sabagi hostel gi mes fee khaktamak mahiroi masana thijagadabani haide hojiki oina MBBS amati BSc gi oina admission loikre adubu atai course gi October 13 phawbada Licypriya gi email specialenvoy.easttimor@gmail.com natraga mahaki Facebook ta contact tawraga hom lobu yagani haide Licypriya na media singda haikibada haidebo khudong chaba ase high tech group ki chairman Dr. Tirupati Panigrahina Imphal da haukiba July 13 ta hairokta tutom sana nong sabagi nauna saba yum sangabagi thoram yawba lakpada laukthoklamani hariba tanglaba amadi mamal yamlaba khudong chaba si Manipur gi damak khallaga pirakpani atai state singi mahiro singda piba nate masina Manipur gi lan asina awaba tarba miyam amadi lairaba mahiro singda chauna kanaba pigani engineer amo oina honaba matamda lupa lakh 10 kun hena sangi adubu masidi lupa ama tinglaga tamgadaba nate masigi thorang ase ayhana miyam gi damak mateng pangba ngamba hiram kharada ngamba tawjabani masina mahiroi ki age tungi punsida anauba mangala ma piba ngamlagani lairaba kokhan gi harabadi education khaktana ngamgani haina Licypriya na phongdoke media sing na hangba wahangi pakhum piraduna relic camp laitaba mahiroi sing oina de sada 50 admission amade tuition fee foundation na scholarship oina pigani tangkhai amana masana thijagani perat thabak tawba oragana apunba fee dagi sada 20 scholarship Manipur gi damak pigani haike India ki integrity amadi sovereignty singnaraglabadi kaidongaida tumina khak leitholoi haina Rajnath na phongdokre India na kanagumba leba amatabu yeknabagi wakhalonda kaidongaida lan tawkiba leite adubu leba asagi integrity amadi sovereignty da singnaraglabadi India na kaidongaida tumina khak leitholoi haina Union Defense Minister Rajnath Singh na phongdokre